ngasi numida wairam phongkhiba tungan manipuri sephongsing amasum thokhiba thawdo wathoksing dagi maruoibe I pausing khonga saraga manipur top channel gi maikei digi myamda thamjage ahanbada BJP gi point kun yawa election manifesto phongkhre ngasi phongliba manifesto asi isam samba senate manipur gi sakot thorangi manifesto ni JP nada taragani thoi suba manipur Vidhan Sabha gi mikhal BJP manipur pradesh ki election manifesto party asigi national president Jagat Prakash Nadana Hotel Classic Grande Impal Phongkhre ngasi phong ki election manifesto asida miyam gi damak tawgani haiba point kun gi manungda manipur gi yelho mising kannaba territorial integrity ngaknaba cultural heritage thamba rani gaideliu gi mingda nupi mahairoi singi scheme oina lupa lising kun ga manga piba class 2 mahairoi singda free laptop piba ahal oiraba singda pension lupa sani piramadi lupa lising ama piba ngami singda lupa lakh manga gi accident insurance piba manipur gi khutha hairaba naharol singda manipur skill university ama linkhatpa startup manipur fund lupa crore sam gi manungda lakh kun ga manga gi zero interest loan oina thamba local tourism amasum atai thabak singna miyoi lakh ama makhoida subsidy pina bo honaba Loktak mega ecotourism project pu tourism gi thabak paikhatpa prime minister Kisan Samanidhi yojana gi makha Lomi singda sahi amada lupa lising taruk tagi nipan phauba pibana singba yauri manifesto phong bagi thoram asida national president JP Nadana phongdokibada ngasi phongliba manifesto asi isam samba senate manipur gi sakot thorangi manifesto ni BJP lenga asina miyam gi sakot thorangi thabak kaya paikhatkre makhatana amuk lenga pairabadi miyam gi sakot thorang paikhatkani Manipur Skill University ama linkhatuna lamdam asomgi lairik laisu hoiraba naha singna makhoi gi haithoi singthoi ba thabak singda mai unsinanduna anauba development purakpa ngamlagani haki manifesto phonggi thoramda saruk yakhiba chief minister N Berena phongdokhibada state manga gi election matam kaithoktuna ngasi manipur gi laibak lepkadaba manifesto phongboda lakpibagi damak nadajibu thakatpa phongdoksari ngasi phongliba manifesto asi lamda masigi lairik laisu hoiraba masum tuan ba sinphamda haithoi singthoiraba singi intellectual sports personal arts and culture businessmen singba saknairaba lusingma kayadagi wakhalon singlauduna phongbani haikhenasu pausna makhatana phongdorakli makasa tharak poina topa paw mana candidate sani ga humfu ga mangana ahanba masum ani super phase ta lamba tawnagani Taragani thoi suba Manipur Legislative Assembly Election 2022 asigi seat humfu leibasida tuan national party ki ticket candidate chani ga humfu ga mangana mikhal thengnagadori BJP ne Assembly constituency humfu da party ki ticket mirep thadogli khwaidigi mirep thadogli ba party ne Indian National Congress INC na ani suba oiduna kendra yankhai ga humdoi da mirep thadogli ahum suba National People Party NPP na kendra kuntra ga nipan na mirep thadogli Janata Dal Yuna Kendra Kuntra Ganipan Mirep Thadogli Naga People Friends NPF na candidate tara Republican Party of India Athawali na candidate mapan Shiva Sena na candidate mapan Nationalist Congress Party Nipan CPI candidate ani Lok Jansati Party R candidate ahum Kuki National Assembly candidate ani Kuki People's Alliance ki candidate ani Rashtriya Jansit Sangram Party ki candidate ama punna independent Kuntrana Phase ani thokna February kunganipan mas March manga da sit humfu leiba Manipur Vidhan Sabha gi candidate singna maraibak March taragi board ki falda khangma ngamlagani hainisu pausna palakli makasa tarak poina ngasi state si goiriba COVID-19 update myamna thamjage ngasi goiriba positivity rate si 5.0% lady Miyoi ani na COVID-19 na positive oiba laikhidre Miyoi apun boina samaga ahum nauna COVID-19 na positive oiba thengnaraklaga Miyoi lising ani ga supnagi yankhai ga mapanna nauna COVID test tawkhi ngasi COVID-19 na positive oiba thengnarakhraba Miyoi samaga ahum asi Bisnupur digi nipan Sandel digi ama Chusampur digi taruk Imphal East dagi taraga taruk Imphal West dagi kuntraga mari Kaksing digi nipan Kangpokpi digi mari None digi ama Senapati digi ani Tamenglong digi ahum Tengnopal digi ama Thawbal digi taragani thoi Thawbal Ukhul digi tareni punna Miyoi samaga ahum nauna COVID-19 na positive oiraga laikhidraba Miyoi ani asina animak Imphal West dagi ni haina su claim tawri makasa tharak poina masum losilak poina topa maroiba paw khrana BJP na mohana lengak paiba ngamlaroi khangbadigi state asida hingsa gi thawong kaya mikhal mamangna satharakpani Jairam Ramesh Handak pangthokaduriba taragani thoi suba Manipur State Assembly election asida
BJP na amuk hana lengak pai pangamlaroi khangbadigi Chief Minister amasung BJP na organized violence kya state asida satharakpani atenba matamgi manungda Chief Minister amasung BJP na satharakkiba organized violence asi tuan ba kendra tarukta thaudok taraga marirak thokre haina All India Congress Committee gi Manipur gi election observer oina thokpuriba Jairam Ramesh na maral sikre wafam asi handak pangthokkodoriba assembly election asiga mari lainana Saikul Kendra gi Congress ki merep oina mikhal thengnagadoriba lahingkim haukip ki phiral singkhatpagi thoramda thokiba khatna sainabagi thaudo amagi matangda Jairam Ramesh na phongdokhibani Imphal gi BT Road ta leiba Congress bond pangthokiba ngasi paumi singa unaba mara Congress ki merep lahingkim haukip ki election committee gi secretary Miller Ningse na phongdokhibada haukiba February taraga mari da mikhal ga mari lainana lahingkim haukip ki phiral singkhatpagi thoram pangthoknaba Koirengai gi CMC hospital manakta leiba playground sem sabagi thabak satakhi stage na singba punamak sem sab loisilaklaba matungda February taraga humdoida laikai gi club amasum Chief Minister gi Miyoi ni haibisingna mobile gi khuthangda mapham aduda meeting tawbu yaroi tawge hairaga na yum manungda oina pangthoknaba khangalakhi makoina hairakpagi matung ina candidate ki yum manungda oina pangthoknaba lepki mana makhatana hai numit asigi numidang na laikai dugi mera paibising laktuna thoramasi yum da su tawbu yaroi haina amuk hairakhi madura candidate ki maikeidigi yum manungda thoramasi pangthoklage hairubada Maira pai bising aduna lambi da gari na singba mata khamba yaroi lekai miyam gi lambi ni haina phongdorakhi mana makhata na hai February taraga mari de candidate ki mayum na pangthokpa phiral singkhatpagi thoram madu loidringai nungthil pung amarom taabadu waida lekai miyam laktuna candidate ki worker amasum masanupa atombada khut tharakpadagi miyoi ahum aso apanangki loinana mapham madura khamba gari singi tire loinama nungsi thadolambada natana candidate ki mayum na nung langsilakhi Thaudo gi matang da hengang police station da su FIR ama register tawkre haina Miller Ningse na pawmising na phungdokhi paw gi miphamadura Manipur gi election observer Jairam Ramesh na pawmising da phongdokhi bedi Chief Minister amasum BJP na satharakiba organized violence asi tuan ba kendra tarukta thaudok taraga mari rak thokre hauji oirakliba phibam masida pangthokkodoriba mikhal asi free and fair oigani haibiki thajaba laiti masida miyam gi democratic right matpaga pangkhakni Hiramasi matang na ngarang Manipur gi ECI da su wakat ama thangatlagani matang sida Manipur gi civil administration amasung policing mathau ningthina tawhaningi haina Jairam Ramesh na phongdokhi pawmising ona badura Saikul Kendra da Congress ki merep oiriba lahingkim haukip na hai candidate amagi phiral singkhatpagi thoram pangthokpa yaroi haibisi amukta takidri Manipur asi akoi punamakini nupi candidate ama oina mikhal ga mari leinana hingsa gi thaudok thokpa si tasengna yaningde amasum numit adura maki worker amasum maki masana para furam badasu thamoi sukna nohaite matung dere siguma hingsa gi thaudo asi amo hana to wanbigano mikhal asi ingna tapna pangthokna bokhona minasi hanisu mana pawmising da phongdoki haidi loisilak poina to papaw amana Tripura gi Chief Minister na jeribam da laktuna jeri miyam na BJP gi vote khomgadori jeribam kendra da BJP gi merep oina songthorakliba namairakpam Buddha Chandra gi damakta vote khomnaba Tripura gi Chief Minister Biplab Kumar Dev jeribam da lakadori Tripura gi Chief Minister na February 18 da jeribam da laktuna Barak Circle da lariba Netaji High School ground mikhal gamari lainaba mifam pangthokadori basida saruk yagadori loinana jeribam da lariba voter singna BJP gi merep oiriba namairakpam Buddha Chandra da vote thadabinaba Tripura gi Chief Minister na appeal tawgadori hainisu pawsna palakli adu hauji nadi myam pawsi matang se lusinjarage amasum pathoksagi brusu ki plan ki biyawrsi myam ngakpigani matam gi ba maru ebi pawsing su myam da lepalaitna update pijra kenesu channel sige mekeri gi thamjari and thank you